Hello friends, good morning. Yahorakpada ay lekay gising sumay tawle me. Padana chawri ay kanna cheli je. Masi ising je handa gidra ha ga sum hengalai. Last di yumbuk thumuk pa yabagi thibam dalai. Irai pajan kalle. Gitu ya. Irai pajan kalle. Kalle irai se. Hauji se yumda sumangda changbadi hore. Yum oi khara nembada daiba yum khara di thumba hore. Do ayambadi yum thumbadi oidri. Adubo ngaki matungda yum thumpa yabagi yam chawba possibility di lay. Si phim de lay. Si kitang akut pajaga da lay bagi sumana yum da ka changbadi hore. Do tai di changbada tri. Sumaina nong kha dang tabaga sumaina ising thumbagi satnabi hai tare masi akoi manipur da yam kanna sana khlei sakhriba project dam kya ama mathau tawdra haibagi wahang makak lai ai se live se ada salaga amna abu ne singje owning mane do ai kalle sakko do sai matik sum lo sangi yang kuina su live khaja bagi ma'am hapet information khak tini mogi live se thaja kone pai khodi mapu section le bina bahai juna ai mai kede gi norum na nisingjer. Thank you.